Good morning. Ngasigi message amu yang minarase ko ya. Koi ngasigi message ne degi ngasigi timing kari kra. To card se ana sa so tawre ko sida. Sidagi ahum katang lo thopirase ko. Card number 1 2 3 Sida ko card ahum se ngatang khan bi ro somna haidi 1 khan doira 2 khan doira natraga 3 khan doira hebado haidi mi shala ngatang haidi ko aina sum uisan ba matam da haidi 1 sine na visual haidi clear oibra 2 ne hena clear oibra 3 na oina hena clear oibra hebado haidi adum nungti gi khanba leina ko nungti gi ai 1 adum khalle kana ga dana 1 khan ganu ko haidi nangi numitugi pirak pa energy hai tare ko haidi 2 dana hena chingjanbra natraga 3 dana hena chingjanbra adugi matungina daina khanbiba ado sidai khanbire ko ma messaging minarase card number 1 ko card number 1 se hakjang gumba katang nungai tabagumba leye ko ado pothabiyo isagi oina hairagadi ko sida haidi nang adagi haidi hakjangi khatangi wasna to wakhan gumba so maka wabado haidi ꯊꯕꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛꯇ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯁꯦ ꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯄꯣꯊꯥꯕꯤꯌꯨꯀꯣ ꯁꯤꯗꯁꯨ ꯅꯪꯒꯤ ꯊꯕꯛꯇ ꯀꯩꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯊꯕꯛꯇꯒꯤꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯇꯝ ꯕ꯭ꯔꯦꯛ ꯈꯤꯇꯪ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯣ ꯋꯥꯈꯜ ꯁꯣꯟꯊꯕ ꯍꯥꯏꯇꯥꯔꯦ ꯗꯤꯃꯣꯇꯤꯕꯦꯠꯀꯨꯝꯕ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯗꯤꯃꯣꯇꯤꯕꯦꯠ ꯑꯣꯏꯕ ꯌꯥꯎꯋꯦꯀꯣ ꯁꯝꯇꯥꯏꯝꯁ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯗꯤꯃꯣꯇꯤꯕꯦꯠꯀꯨꯝꯕ ꯑꯣꯏꯍꯟꯕꯤꯒꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯃꯣꯇꯤꯕꯦꯇꯦꯠ ꯑꯣꯏꯅ ꯑꯣꯏꯌꯣꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯊꯕꯛꯁꯦ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯔꯤꯖꯜꯠ ꯐꯪꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯇꯟꯊꯔꯛꯄꯁꯨ ꯌꯥꯎꯋꯦꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯐꯪꯗꯤ ꯐꯪꯒꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤꯕ ꯁꯣꯏꯗꯅ ꯑꯗꯣ ꯍꯥꯏꯗꯤ you have to be motivated and ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ you have to be always motivated and ꯑꯗꯨꯒ number 2  ko number 2 se 7 of pentacles ko 7 of pentacles ꯁꯤꯗꯁꯨ ꯁꯤꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯦꯀꯣ ꯃꯥꯁꯨ ꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯀꯜꯂꯦ ꯑꯗꯣ ꯍꯣꯠꯅꯕ ꯀꯜꯂꯒꯁꯨ ꯃꯥꯅ ꯑꯩꯅ ꯑꯄꯥꯝꯕ outcome 하이가드라 result 하이가드라 ꯑꯗꯨꯗꯤ ꯀꯌꯥ ꯐꯪꯗꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯗꯅꯤ ꯈꯪꯗꯦ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯊꯥꯗꯔꯦꯕ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯔꯤꯇꯔꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯡꯒꯗꯕ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯗꯕ ꯔꯤꯇꯔꯟ ꯑꯗꯒꯤ ꯁꯤꯗꯅ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯍꯥꯏꯔꯦꯅꯀꯣ ꯑꯗꯨꯒ ꯊꯕꯛ ꯑꯇꯣꯞꯄꯒꯤꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠꯁꯤꯒ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯔꯤꯇꯔꯟꯁꯤꯒ ꯁꯦꯇꯤꯁꯐꯥꯏ ꯏꯑꯣꯏ ꯑꯣꯏꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯌꯦꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯥꯏꯕꯤꯌꯣ ꯅꯪꯒꯤ ꯃꯇꯝ ꯌꯧꯗꯗꯅ ꯇꯧꯔꯤꯅꯤꯀꯣ ꯈꯤꯇꯪ ꯈꯔ ꯉꯥꯏꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯁꯤꯗꯅ ꯍꯥꯏꯗꯤ 10 of Wands ꯁꯤꯗꯁꯨ ꯍꯥꯏꯀꯣ ꯁꯤꯗꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝꯃꯦ ꯁꯤꯗꯁꯨꯀꯣ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯂꯥꯛꯈꯤꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝꯃꯦ ꯈꯤꯇꯪ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯌꯦꯟꯊꯣꯛꯑ ꯈꯣꯠꯇꯣꯛꯑ ꯇꯧꯕꯤꯌꯣ ꯏꯁꯥ ꯏꯊꯟꯗ ꯂꯣꯏꯅꯃꯛꯀꯣ ꯏꯁꯥ ꯏꯊꯟꯗ ꯂꯣꯏꯅ ꯄꯨꯔ ꯆꯠꯄ ꯄꯣꯠꯂꯨꯝꯁꯦꯀꯣ ꯊꯕꯛ ꯌꯦꯟꯊꯣꯛꯄ ꯇꯝꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯤꯝ ꯋꯥꯔꯛꯀꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯣꯐꯤꯁꯇ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯌꯨꯝꯗ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯤꯇꯪ ꯌꯦꯟꯊꯣꯛꯄꯤꯔꯒ ꯇꯧꯕ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯦ ꯉꯁꯤꯁꯦ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 6ꯇꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 34 ꯐꯥꯎꯕ ꯐꯩꯀꯣ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 6ꯇꯒꯤꯅ 8ꯒ ꯃꯤꯅꯤꯠ 34 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯌꯨꯛ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 4ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 34 ꯐꯥꯎꯕ ꯑꯃ ꯑꯗꯩ 3ꯒ ꯃꯤꯅꯤꯠ 38ꯅ 3ꯒ ꯃꯤꯅꯤꯠ 38 ꯀꯣ 3ꯒ ꯃꯤꯅꯤꯠ 38ꯅ 5 ꯐꯥꯎꯕ ꯑꯃ ꯐꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ 9ꯒ ꯃꯤꯅꯤꯠ 3ꯗꯒꯤꯅ 8ꯒ ꯃꯤꯅꯤꯠ 8:30 ꯍꯥꯏꯇꯥꯔꯦꯀꯣ 9ꯒ ꯃꯤꯅꯤꯠ 3ꯗꯒꯤꯅ 8:30 ꯑꯗꯨꯒ ꯑꯊꯦꯡꯕꯒꯤꯅ ꯄꯨꯡ 13 ꯃꯤꯅꯤꯠ 5ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯐꯥꯎꯕ ꯐꯩꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯐꯕ ꯇꯥꯏꯃꯤꯡꯁ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯅꯣꯀꯣ ꯏꯔꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯨꯝꯕ ꯁꯦꯠꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯐꯤꯔꯣꯜ ꯁꯦꯠꯄ ꯃꯇꯝꯗ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯂꯩꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯍꯥꯏꯔꯒ ꯆꯥꯎꯔꯦꯟ ꯍꯧꯕ ꯈꯣꯠꯄ ꯇꯧꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯂꯥꯏ ꯂꯥꯠꯄ ꯈꯣꯠꯄꯁꯨ ꯇꯧꯋꯦꯅꯀꯣ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯁꯅꯥ ꯂꯦꯞꯀꯦ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯈꯤꯇꯪ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯀꯨꯝꯕ ꯂꯩꯒꯦ ꯈꯣꯠꯀꯦꯒ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯂꯩꯕ ꯐꯩꯌꯦꯀꯣ
ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯑꯃ ꯌꯥꯎꯕꯅꯦꯀꯣ ꯑꯩ ꯐ꯭ꯔꯥꯏꯗꯦꯒꯤ ꯐꯥꯁꯇꯤꯡꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏ ꯇꯧꯒꯗꯕꯅꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯁꯦꯝꯃꯛꯀꯦꯀꯣ ꯃꯇꯝꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯕꯒꯤꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯈꯔ ꯉꯥꯏꯕꯤꯌꯣ ꯅꯣꯡ ꯅꯤꯅꯤꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯃꯁꯨ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯀ ꯑꯗꯨꯒ ꯑꯐꯕ ꯇꯥꯏꯃꯤꯡꯁ ꯇꯧꯒꯗꯕ ꯈꯔ ꯀꯣ ꯊꯦꯡꯛ ꯌꯨ